Maruoiba e pausin Phongdokhare Manipur top channel dagi mayam da share tawjagi ahanba maruoiba pau amo ina lakhocharakana Manipur thokiba thatu wathok sing amasum maruoiba pausin ahanba da mayam da share tawjagi Mukhya Mantri Nongthongbo Biren Singhana ngarang Pradhan Mantri Narendra Modi ga unakhre New Delhi da laiba Pradhan Mantri gi official residence da unabaduda Raija sigi sakhot thawrang amasum Atamanirwangi matangda wafam kya khanakhre Twitter da Thagatpa warol amada Mukhya Mantri nai Raija sida tungan ba thabakya paikhatpada mateng pangbagidam Pradhan Mantri bu Thagatpa Phongdokli Madugi mamangda Mukhya Mantri nai Lau Singu Mantri Narendra Singh Tomaga office da unaki Shri Tomana Manipuri gidamak oil pump bamboo amasum agroforestry gi lamda Thadanaba lupa koti kayagi sale gi senpam pigani haina thajaba pirakli hainasu Mukhya Mantri na Phongdokli haba pawmana thajaba yaba mafamdagi phangba pawmanasu makhatana share tawjari amasu makha satharakpoina atopa maruoiba pawkhra mayamda share tawjage ngasi Assam yauna laibak asigi state mangagi mikhal gi matam lakthokhare Delhi da pangthokhiba paw gi mifam amada chief election commissioner Sunin Alunakna Lakthokhibagi matungina Assam gi mikhal tangkak ahom thokani ahanba tangkaki mikhal Mars ki tangkun gatareta pangthokani masida kendra nifu gatare kongani anisuba tangkaki mikhalna April gi tang amada adobu masidana kendra kuntraga mapanda pangthokani ahom suba amasum aroiba tangkaki mikhalna April gi tang tarukta district taraga nithogi kendra nifu kolaga pangthokani bot masing thigadabana me gi tang anidani hozai lamding haplong loinana barak tampaki kendra singida anisuba tangkak haibadi April anigi tang amada bot thadagani aduga Guwahati yauna Kamrup district Laiba Singi Mikhal Aroiba Tangkak Haibadi April gi tang tarukta pangthokani asumna April gi tang tarukta asangi kendra samaga kunga taruk makki mikhal pangthokpa loikhrabasu bot masing thibadi handak bot pangthokminagadoriba state mari asiga punna matam amatada haibadi bot thiminagadaba maramna mi anida bot masing thigani haiba pawmusu ngasi akhanaba thajabyaba mafamdagi phangba pawmanasu makhatana phongdorakli amasu makhata sathrakpoina atopa pawamana Imphal da nungtigi phongba pawkse pokna phamda makhatana sakhangdaba singna ki halakpabu yaningdaba phongdoktuna pawmi singna ngarang amasung ngasi mathau tawba lepkhibadagi ngasi Imphal pawksi amata phongdre haiba pawmasu akhanaba source amana makhatana su phongdorakli makha sathrakpoina atopa pawamana Himadas ngasi Assam police ki DSP khankhre DSP khanbasida Himadasna tasingna sakthokchakhi piklingaidagi hauna mahakna police oiningbagi mangduna lakhiba adu ngasidi mangphaunare haikhi sana khotnabadagi potharaba matung police ki thaba asida matam pinanabachu honagani su haikhi monda piri comment asina thauna hapiba oigani hainasu Assam laibaki mathakta nungaiba haraupa phongdokhi heba pawmasu ngasi phangkhiba thajaningai oiba pawmanasu makhatanasu phongdokpirai amasu makha chatharakpoina Manipur gi oiba COVID-19 update mayamda marik chumna share tawjage hauji Manipur gi oiba COVID-19 si Government of Manipur COVID-19 Kamal Control Room dagi thadorapa press release number 338 26/02/2021 pung manga fuki oiba update ngarangi mayamda share tawjage punna miyoi general population dagi miyoi taruk COVID-19 positive hanki miyoi taruk si Mari amana nupani aduga miyo ani mana nupini hari aduga atopa miyo amasu Central Armed Police Force CIPF tigi COVID-19 positive hanki hari apon ma positive hanki ba miyo masingsi tareni masu makhoi singsi Imphal West da test tobo matamda ani Babina diagnostic da ani amasum Sijo Hospital ahom test tobo matamda makhoi singsi positive oi habisi khanglakibani amasum pung kunga mari sida COVID-19 Manipur da miyo amada sikide adubo apun boina sian hiba miyoi masingsi sahumga humdrago humdoini hainasu press release na makhatana phongdokli amasum research tokiba
ngang pung kunga marida COVID-19 gi faduna negative oiduna discharge tokiba miyoi masingsi miyoi tarani makoi sumsi home isolation digi nipani siri digi amani amasum jenims digi amani hari apun boina COVID-19 positive ehan kibasi manipura lising kunga mapanga sani ka humfuni makoi singsi general population dagi lising kunga mangaga sani panga kunga tarini amasum central security personnel dagi lising ahumga samriga kuntra ko humdoini amasum recovery apun boina recovery tokiba miyoi masingsina lising kunga nipanga sani panga yang kai sukrai makoi singsi general population dagi lising kunga mangaga samriga kuntra ko humdoini amasum central security personnel dagi na miyoi lising ahumga samriga tarakatari nisu hairi aduga hauji active case nahanduna lairiba miyoi masingsi manipura sumnatagi miyoi kuntra katare kata ngaire kuntra katare si general population dagi miyoi kunga mangani amasum central security personnel dagi miyoi taragani thuni hairi aduga hauji manipur state ki oiba recovery rate si adugi matik singtha ninga oina fagalaktuna 98.59% lairi hainsu press release na makatana su phongdorakli amasum February tang kunga manga gi vaccination data ma'am share tawjagi latest information sigi matungina apun vaccinate tawkiba miyoi masingsi anau boina miyoi lisingani ga sanipan ga mauta ga taruni ma'am tawkiba COVID-19 gi vaccination tawkiba si anau boina nahan amasum apun boina tahon kiba miyoi masingsina vaccination tawkiba miyoi masingsi apun ba lising ni fugani panga sanipan ga ni fuga manga shokre masung ngasi fawda healthcare worker da vaccinate tawkibasi miyoi lising kunga mapanga satirka subnagi kuntra ka mangani makoi singsi the director of RIMS Zenims Family Welfare Services State Mission Director amasum Director Health Services DCMOS DFWOS DIOS of the district the chairman ka managing director of Sija Hospital and Babina Diagnostic ni amasum till that sipobo ma'am reaction gumba allergy gumba adverse event adi immunization gumba sigumba thokiba thina laite tabu miyoi nifu tare mukti si vaccination tokiba matamda mil reaction gumba home care da sugumba thokiba di lai hari masu makoi singje hujik fully recover tokre hainasu sigi press release na makata na thaduragli amasum additional director and spokesperson health department Manipur Dr. Khoiram Sasikumar mangangi khuyek piraga thadorpa press release na makata na phongdorakli masu myam ngasi goina di pausi hauji oina matang sai lo sinjarage ado myam hauji myam khangnari bine pausi phongdabagi awaba ma Manipur mayonari I pau myam na phangma ngamdabagi sigi damakta myam na warau birai masum Manipur top channel gi maki digis thudi hindona pausi singsi phongdabana mara moiduna myam da hienba paupi ba ngamjidre sigi damakta myam na su warau birai aduga maya hojik oina di matang sai da lusinjarage aduga anau I pau hek lebaga myam da thunamak hena myam da I pausi piba ngamna ba honajarake haina Manipur top channel digi myam request tawjari myam channel su support taminasi and thank you